กูกี้คนน่ะข้าจะดีนักการมีตรุขับเดินเนี่ยบ่นักการหัดกี่ดีคนกี่มีตรามดีนี่อันนี้จะกันนะพักเกจพิธีบิกิมีอามนะบาร์กิมีอามนะยิงบิวให้เป็นเนี่ยบ่อันตอนนี้มากีปอดมันมีตรุขลีดูจุนเมน justify ทงนะบ่วารีมลีรักเป็นเนี่ยบ่วารีลีรักเป็นมันตอนมีตรุมีชีบุตรกันนะนุ่งให้ตัวน้องพวกเขามีชีบุตรนุ่งให้เด็กคนที่เด็กจุ่มอดุนจุ่มจัลลักะวารีตัวเนี่ยอดุนะมาคุยนะพอจะกี้เกจซีจีนะมาจะเชิงที่ไม่ยามนะ apologize ตัวเรื่อง apologize อดุกี้มาเตะ apology ตัวเรื่องอดุนะจุ่มฉันตัวจะขี้บ่ไอ้ที่มาดู apology ตัวบุษนัดเตียนั่นเราพอจะชวนลงเยอะดีกว่าชิงเนี่ยเป็นเนี่ยอุชิตเป็นเนี่ยประมาณมันก็จะอุชิตมันก็จะโตเป็นเนี่ยพอจะวางเสียไม่ยามไอ้กี่ชั่ว observation แล้วมันทำจะด้วยนี่ก็พอจะนานกี่เกจซีกี้เชียร์เมนนะพอกี่จุนคุณมังอาดามากี่ press conference มันตัวเราง่ายไปတော့ว่าให้เดบุดี apology ให้บอกว่าให้ยิมดีเอาอีกก็ apologize ตัวเรามาช่วยกันก็ให้ประมาณบัมดีเอาอีกก็อดูมามีว่า apology ช่วยกันหลังให้จะเป็นตีมาดูไม่ยามมันยิงบิวมันง่ายไปตีสุดปุ๊บตะกี้ยิงมาดูมันก็เชียร์เลยอิเซลಅದು ಬೊಕೆಲ್ ಥೋಕ್ತ ಬದ ಮದುನ ಪಿರಂ ಬಿಬಿ ಇಂಗಿತ್ತು ಮದು ಮಾ ಮೊಯ್ ಕೆಜಿಸಿನ ಮಯಾಮದ ನತ್ರಗ ನಗಾದ ಲಾಲೆ ಹೈಜದಿ ಹೈಬದಿ ಕೈನ ಕಂದ ಮಾ ngangi pari ingdu sum jatrag bada khoi nen raktoisi ai khoi kuki singsi mkhoi nai si moi ji weekend landi hai am khata ba kanglup amara naga jingna moi gi mitram di hat ki bidudi moi na khoi di hena phabra gar moi hangi ba hangi ko akhoi si pang da ba tribe amaแล้วแต่คุยกี่พัฒนาตรายมันก็ไม่ให้ด้วยเนาะคุยดีมีแต่รู้ขัดตั้งนักการมีตัวคุยนะหัดขี้ไปนี่คุยดีมวยมีตรามมีหัดขี้ไปนี่หายไปกี่วันมันยาวดีป่ะชี้นตากพอดีมวยนะว่าให้เดช่วยกันได้หลังกันได้ก็ให้กันแต่ดูนั่นหลานไปช่วยกันให้ไป apology ตัวว่าแต่มันดูในเอมิตัวเนี่ยให้ไปเดียวคนเนี่ยลอยไปอะไรป่ะมาเนี่ยตัวเรื่อง press conference motive behind the press conference ก็มากี่ press conference ตัวดูนุ่งเดลี่ดีว่ามากี่ทงดูให้ได้ก็มาดูกรีนว่าให้ไปยิงเพราะมันทำแต่คุยมานะอามุก็สู้ชิงเนี่ยเป็นอะไรกันง่ายว่าให้ไปยิงแต่กษัตริย์นักให้ว่าให้ก็ยกขึ้นหลักไปก่อนอย่างที่ตัวรีพอร์ตนักตรุกหัดไปกันนะที่เมื่อกี้พาสต์เราหุ้มบุษเราหัดไปดูนั่นมันนะตกดุไม่ยอมกลายเป็น sequence มันก็ลีร์กับคนก็ตกไม่ยอมเสียมาชี้จีน่าตาเอ๋บเกี่ยจีน่าไม่ยอมนะที่ไอ้ apology ตกเรื่อง apology ตกเรื่องดูเอาตัวนั้นจุ่มจัดเลยกันเลยป่ะก็ไอ้ที่เกี่ยจีน่า apology ตกบนนั้นเต็มมาดูชิงเนี่ยเป็นอดูกี้ตันจ่าดูมันเล่าเรื่องมาคุยนะเฮียนะกินวันเด็กนักการชิงเด็กพาไปกางรูปนี่อดูนะมาคุยเนี่ยคุกกี้เนี่ยนี่ก็ให้เจ้คุยให้เจ้คุกกี้คุยเนี่ยข้าจะดีนักการมีตรุขับเดินเนี่ยบ่นักการหัดกี่ดีคุกกี้มีตรามดีนี่อันนี้จะกันนะพักเกจพิธีบิกิมีอามนะบาร์กิมีอามนะยิงบิวให้เป็นเนี่ยบ่อันตอนนี้มากีปอดมันมีตรุขลีดูจุนเมน justify ทงนะบ่วารีมลีรักเป็นเนี่ยบ่วารีลีรักเป็นมันตอนนี้มีชีบุตรกันนะนุ่งให้ตัวน้องพวกเขามีชีบุตรนุ่งให้เด็กคนที่เด็กจุ่มอดุนจุ่มจัลลักะวารีตัวเนี่ยอดุนะมาคุยนะพอจะกี้เกจซีจีนะมาจะเชิงที่ไม่ยามนะ apology ตัวเรื่อง apology อดุกี้มาเตะ apology ตัวเรื่องอดุนะจุ่มฉันตัวจะขี้บ่ไอ้ที่มาดู apology ตัวบุษนัดเตียนั่นเราพอจะชวนลงเยอะดีกว่าชิงเนี่ยเป็นเนี่ยอุชิตเป็นเนี่ยประมาณมันก็จะอุชิตมันก็จะโตเป็นเนี่ยว่าใครกำไมน่ะจะอุชิตตัวน้องมั้ยนะลอยน้ำมันโตเป็นเนี่ยก็ว่าจะใครเสียก็มวยได้หลักว่าไม่ยามนะสิเดเลยบ่พวกกี้อักลักกันมันเลยบ่ security center security force ชิงสิมวยขุดมมีมาฆ่ารู้ใช่ใครบ่อันนั้นน่ะกบราจะทารีตรานั่นมีนี่เสร็จงั้นบรามวยมังดาฮะกมาบัตรเลียนวันกรีกบราสิอาดาจารคันดาไกด์ดาตัวเป็นนิสัยเลยบ่มาคมดาสติสกัดไกด์ดานั่งกันนำท่านนะพวกนั้น CRPF ที่อันนั้นนะCRPF มันให้ชิมมันคือตัวนั้นเทรนนิ่งปีเรื่องมันคุยนะคอมมานโดบัตรเลียน4 resort excellent phone เป็นเนี่ยบ่สัมบัติกบราจะสัมนายเป็นเนี่ยบ่คุยกินคารุกิกบราตัวนั่นเดียบ่คอมมานโดบัตรเลียน4 resort excellent เนี่ยบ่อะดูคุยกิสิกิคัมพูปีดิสตริกต์ผมมันทำได้พาวเลยอินเดียมันมีจัดอิมกุสิกบราเสียอะดีเมื่อนั้น next slide ตัวพาววิวานเนี่ยบ่ next slide ตัวกบราไว้เป็นเนี่ยคอมมานโดบัตรเลียน4 resort excellent เนี่ย CRPF แค่นั้นเป็นทีมดูวิวานเนี่ยบ่คัมพูปีเดีคุกิโจกิลาโลบเดีมวยเจกมาบัตรเลียนวันกรีกกมาว่าขึ้นตาแต่เงาแล้วก็คุยว่าขึ้นมาก็ตาว่าไอซิวเดตาแล้วดามีล้วนลีพงษ์ตัวว่าฮัดดีก็อดุมบกี้บัตรเลียนอ้นกระบเนี่ยว่าอดุนั่นเนี่ยมันอดุตัวละกันมันหนึ่งสิ่งมันก้าวขาดงานคลีสิลิงงานเสียอดุนะมันหายสิชี้นี่ได้นะมันไอ้ดีมันกันว่าสิมายามได้คุกิจวนเนี่ยโพลิจิตัวก็ยากก็ตระมันเนี่ยโพลิจิตัวก็เนี่ยแต่ไม่หัดบกี้ดันดีเช็คก็ให้นะชวนจัดไปเสียไอ้นี่คุยบอกได้ดีมันเนี่ยโพลิจิตัวดีตัวเดียตัวบนที่มันหายแบบมาเรียนมันตัวจีมัน justify ตัวให้เป็นไม่ยามตัวไม่ให้จี justify ตัวที่พิกิมียามอินเดียกิมียามน้อยตัวชี้มันหายจีบาร์สกัดจุ่มมันมันกี่ delegation จัดประเด็นครั้งเดียวมันเด็กคนที่ชี้จังอีเรื่องท้าประเด็นรู้หายมันตัวเนี่ยป่ะ sequence เป็นวันนี้คุยซีหัดกิมเนี่ยนะอาดาคุยที่เดียวคุยนะมึงยิงมันจะจำมั่นได้สิมันดีคนนักการมันกี่มีตรามดีหัดแค่ไหนก็มันมีตรุกมันเนี่ยคุกกี้ลำเห็นตัวเห็นไปกังพูจึงตัวนั้นมีตรุกหัดไปมันก็หัดไปใช่ไหมดียามคลียร์ไว้เลยป่ะสิมันหัดไปเนี่ยนะ
ꯈꯪꯉꯦ ꯀꯣ ꯂꯣꯏꯅꯃꯛ ꯌꯥꯔꯦꯕ ꯑꯗꯨꯒ ꯅꯥꯒꯥꯒꯤꯗ ꯃꯣꯏꯅ ꯍꯥꯠꯄꯁꯤꯃ ꯀꯨꯀꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯅꯥꯈꯩ ꯂꯣꯏ ꯁꯦꯡꯉꯦ ꯅꯥꯒꯥꯒꯤ ꯃꯤ ꯑꯁꯤꯕꯁꯤꯃ ꯀꯨꯀꯤꯒꯤ ꯃꯤ 13 ꯁꯤꯁꯤ ꯅꯥꯒꯥꯅ ꯍꯥꯠꯂꯤꯔ ꯀꯨꯀꯤꯅ ꯍꯥꯠꯂꯤꯕ ꯆꯌꯦꯠꯅꯕ ꯆꯃꯝꯅꯕ ꯌꯥꯝ ꯌꯥꯎꯔꯤꯌꯦ ꯄꯥꯔꯠ ꯌꯥꯎꯔꯤꯌꯦ ꯃꯦꯟ ꯇꯥꯗꯕ ꯆꯃꯝꯅꯕ ꯃꯤꯁꯤꯗ ꯁꯤꯕ ꯌꯥꯎꯔꯤꯌꯦꯕ ꯅꯥꯒꯥꯅꯁꯨ ꯀꯨꯀꯤꯅ ꯍꯥꯠꯄꯅꯤ ꯃꯣꯏ ꯃꯁꯦꯟ ꯀꯥꯞꯅꯕꯅꯤ ꯍꯥꯏꯕ ꯀꯨꯀꯤꯅꯁꯨ ꯅꯥꯒꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯆꯃꯝꯅꯕ ꯈꯔ ꯂꯩꯔꯤꯌꯦꯕ ꯑꯗꯨꯕꯨ ꯁꯝꯅ ꯄꯥꯁꯇꯔ ꯌꯥꯎꯅ ꯃꯣꯏ ꯑꯍꯨꯝ ꯁꯤꯕꯗꯣ ꯃꯈꯣꯏꯅꯗꯤ ꯅꯥꯒꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤ ꯃꯗꯨꯃꯛ ꯅꯥꯒꯥꯅꯗꯤ ꯍꯧꯖꯤꯛꯐꯥꯎ ꯌꯥꯗ꯭ꯔꯤ ꯑꯗꯨꯝꯕ ꯑꯃꯅꯤ ꯂꯩꯊꯣꯛꯗꯣ ꯑꯃꯅꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯌꯦꯕ ꯑꯗꯨ ꯃꯣꯏꯒꯤ 13ꯁꯦ ꯀꯨꯀꯤꯗ ꯂꯣꯏ ꯁꯤꯖꯜꯂꯦꯕ ꯁꯤꯗ ꯀꯦꯖꯦꯠꯁꯤꯅ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯇꯧꯔꯒ ꯃꯥꯅ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯤꯁꯤꯅ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯁꯇꯔ ꯍꯥꯠꯄꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯤꯗꯒꯤꯗꯤ ꯁꯣꯟꯗ ꯁꯤꯟꯅꯕꯕꯨ ꯑꯣꯏꯔꯣ ꯃꯤ ꯐꯥꯔꯒ ꯀꯛꯑꯒ ꯍꯥꯠꯄꯁꯤꯡꯁꯤ ꯖꯣꯃꯤ ꯄꯤꯄꯜꯒꯤ ꯋꯥꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦꯕ ꯀꯨꯏꯔꯦ ꯖꯣꯃꯤꯁꯤ ꯌꯥꯎꯗꯕ ꯀꯨꯏꯔꯦꯕ ꯇꯥꯡꯈꯨꯜꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯨ ꯖꯣꯃꯤꯒꯤ ꯄꯥꯠꯁꯦ ꯁꯨꯝ ꯈꯥꯏꯗꯣꯛꯑꯦ ꯀꯨꯀꯤ ꯆꯠꯈ꯭ꯔꯦꯕ ꯑꯗ ꯃꯣꯏ ꯀꯨꯀꯤꯒ ꯖꯣꯃꯤꯒꯁꯦ ꯈꯥꯏꯗꯣꯛꯅꯔꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯀꯦꯖꯦꯁꯤꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯑꯅ ꯑꯃ ꯖꯣꯃꯤ ꯄꯤꯄꯜꯁꯦ ꯖꯣꯃꯤ ꯀꯥꯡꯕꯨꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯣꯏꯅ ꯑꯃꯨꯛ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯑꯒ ꯍꯥꯏꯁꯦ ꯖꯣꯃꯤꯒ ꯀꯨꯀꯤꯒ ꯄꯨꯂꯞ ꯄꯨꯜꯂꯒꯅ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣꯁꯤ ꯃꯤ ꯍꯥꯠꯄꯗꯣ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦꯒ ꯍꯥꯏꯗꯤ ꯖꯣꯃꯤꯁꯨ ꯍꯥꯠꯄ ꯌꯥꯎꯕꯒꯤ ꯄꯣꯠꯇꯀꯣ ꯖꯣꯃꯤ ꯄ꯭ꯔꯖꯥꯁꯨ ꯍꯥꯠꯄ ꯌꯥꯎꯕꯒꯤ ꯀꯣꯟꯁꯤꯜꯂꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯀꯨꯀꯤ ꯈꯛꯇꯅꯦ ꯁꯤꯗ ꯃꯌꯥꯝꯅ ꯃꯔꯥꯟꯁꯤꯁꯦ ꯁꯤꯗ ꯃꯤ 13 ꯒꯩꯁꯤ ꯀꯨꯀꯤꯒꯤ ꯁꯥꯊꯤꯕ ꯀꯨꯀꯤ ꯀꯥꯏꯕ ꯂꯤꯆꯅꯦꯅ ꯀꯨꯀꯤ ꯈꯛꯇ ꯆꯩꯔꯕꯅꯦꯕ ꯑꯗ ꯃꯣꯏꯅ ꯃꯣꯏ ꯃꯊꯟꯇ ꯑꯣꯏꯅꯤꯡꯗꯗꯅꯀꯣ ꯃꯤꯗ ꯍꯥꯠꯇꯣꯛꯎꯔꯕꯅꯤꯅ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯕꯅꯤ나 ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯕ ꯊꯕꯛꯅꯤꯅ ꯃꯁꯤꯗꯗꯤ ꯃꯣꯏꯅ ꯖꯣꯃꯤꯁꯦ ꯀꯣꯟꯁꯤꯜꯂꯦꯕ ꯍꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯖꯣꯒ꯭ꯔꯥꯗꯣꯔꯒꯤꯗꯗꯤ ꯖꯣꯃꯤ ꯀꯣꯟꯁꯤꯟꯕꯗ ꯀꯩꯒꯨꯝꯕ ꯁꯝ ꯀꯩꯅꯣꯗ ꯈꯔ ꯄꯣꯏꯟ ꯈꯔꯗ ꯆꯨꯝꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯤ 3 ꯍꯥꯠꯄꯗ ꯑꯩꯈꯣꯏꯒꯤ 2024ꯒꯤ ꯀꯩꯅꯣꯗ ꯍꯥꯠꯄꯗꯣ 24ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯖꯣꯒ꯭ꯔꯥꯗꯣꯔꯗ ꯍꯥꯠꯄꯗꯣ ꯃꯗꯨꯗ ꯍꯥꯠꯄꯗꯤ ꯅꯨꯄꯤ ꯑꯍꯜ 3 ꯑꯃꯒ ꯑꯉꯥꯡ 3ꯒ ꯁꯤꯕ 3 ꯁꯤꯕꯗꯣ ꯖꯣꯒ꯭ꯔꯥꯗꯣꯔꯒꯤ ꯃꯤꯍꯥꯠꯇꯣ ꯖꯤꯔꯤꯕꯥꯝꯒꯤ ꯃꯗꯨꯗ ꯀꯨꯀꯤꯁꯤꯡꯒꯤ ꯏꯖꯠꯁꯤ ꯌꯥꯝ ꯂꯣꯏꯔꯝꯃꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯔꯝꯅꯦꯕ ꯍꯥꯏ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯍꯥꯠꯈꯤꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯥꯠꯄ ꯑꯗꯨ ꯍꯥꯠꯄ ꯇꯣꯉꯥꯟ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯀꯌꯥꯝꯗ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃꯣꯏꯁꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯝꯊꯤꯅ ꯎꯔꯤꯉꯩ ꯃꯔꯛꯇ ꯖꯒ꯭ꯔꯥꯗꯣꯔ ꯇꯧꯕꯗ ꯃꯣꯏꯁꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯌꯧꯅ ꯃꯣꯏꯁꯤ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝꯅ ꯎꯈꯤꯕꯅꯦꯕ ꯃꯗꯨꯒꯤ ꯃꯣꯏꯒꯤ ꯐꯠꯇꯕꯒꯤ ꯃꯆꯠꯁꯦ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯅꯥꯒꯥ 3ꯁꯦ ꯑꯃꯨꯛ ꯍꯥꯠꯂꯒ ꯃꯀꯛ ꯀꯛꯇꯅ ꯐꯨꯝꯅꯔꯒ ꯈꯣꯠꯇꯅ ꯌꯥꯝ ꯇꯝꯊꯤꯅ ꯊꯝꯃꯝꯕꯗꯒꯤ ꯃꯣꯏꯒꯤ ꯃꯤꯁꯤ ꯃꯤꯅ ꯁꯥꯏꯡ ꯆꯥꯕꯅꯤ ꯖꯪꯒꯜꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯝ ꯍꯥꯏꯔꯛꯄꯁꯤꯗꯀꯣ ꯀꯨꯀꯤ ꯈꯛꯇꯪ ꯏꯖꯠꯇꯨ ꯃꯥꯡꯅꯤꯡꯗꯗꯅ ꯃꯣꯏꯅ ꯖꯣꯃꯤꯁꯨ ꯀꯣꯟꯁꯤꯟꯕ ꯇꯧꯔꯛꯏꯁꯦꯀꯣ ꯁꯤꯒꯨꯝꯕꯒꯤ ꯃꯆꯠꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯌꯥꯝꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯀꯩꯅꯣꯃꯅꯤ ꯄ꯭ꯔꯦꯁ ꯀꯩꯅꯣꯅꯤ ꯃꯣꯏ ꯀꯣꯟꯐꯔꯦꯟꯁꯅꯤ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯃꯗꯨ ꯃꯌꯥꯝꯅꯗꯤ ꯑꯦꯄꯣꯂꯣꯖꯤ ꯇꯧꯕ ꯃꯥꯜꯍꯜꯂꯒ ꯑꯦꯄꯣꯂꯣꯖꯤ ꯍꯥꯏꯁꯦ ꯆꯤꯟꯗ ꯑꯦꯄꯣꯂꯣꯖꯤꯗꯨꯅ ꯌꯥꯔꯣꯏꯌꯦ ꯑꯁ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯟꯒꯤꯔ ꯍꯥꯏꯇꯥꯔꯦꯒ ꯍꯥꯏꯕꯗꯨ ꯑꯗꯨꯗꯤ ꯂꯥꯟꯒꯤꯔ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯥꯅ ꯇꯧꯊꯣꯔꯛꯏꯕ ꯃꯥꯒꯤ ꯎꯠꯂꯛꯏꯕ ꯊꯧꯑꯣꯡ ꯃꯌꯥꯝꯗꯨꯅ ꯑꯩꯗꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯃꯗꯨ ꯅꯥꯒꯥ ꯃꯌꯥꯝꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯅꯠꯇ꯭ꯔꯒ ꯚꯥꯔꯠꯀꯤ ꯃꯌꯥꯝꯗ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝꯗ ꯂꯥꯟꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤꯅ ꯃꯤ 3 ꯈꯛ ꯁꯤꯕꯅꯤ ꯅꯥꯒꯥꯅ ꯃꯣꯏ 13 ꯍꯥꯠꯈꯤꯕꯅꯤ ꯃꯤ 3 ꯍꯥꯠꯈꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯎꯠꯅꯔꯕ ꯃꯥꯅꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯅꯦ ꯇꯉꯥꯏ ꯐꯗꯅ ꯍꯥꯠꯐꯝ ꯊꯣꯛꯄꯅꯤ 3ꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯍꯥꯠꯄꯅꯤ ꯍꯥꯠꯇ ꯌꯥꯗꯅ ꯍꯥꯠꯂꯛꯄꯅꯤ ꯃꯤ ꯈꯔꯁꯨ ꯋꯥꯠꯂꯤ ꯍꯥꯏꯗꯤ 14 ꯁꯤꯈ꯭ꯔꯤꯃꯤꯅ ꯃꯣꯏꯗꯤ ꯁꯤꯔꯤꯃꯤꯅ ꯃꯣꯏꯗꯤ ꯃꯁꯤꯡ ꯃꯥꯟꯅꯗꯕ ꯌꯥꯗꯦ ꯃꯩꯇꯩꯒ ꯃꯣꯏꯒ ꯑꯍꯥꯟꯕ ꯇꯧꯅꯕꯗꯁꯨ ꯃꯩꯇꯩꯒ ꯃꯥꯟꯅꯗ꯭ꯔꯤꯐꯥꯎ ꯃꯣꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯀꯥꯡꯕꯨꯅꯦꯕ ꯀꯨꯀꯤꯗꯤ ꯑꯗꯨꯅ ꯃꯣꯏꯗ ꯁꯤꯡꯅꯔꯒꯗꯤ ꯆꯨꯝꯕ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯆꯨꯝꯕ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯝꯊꯤ ꯍꯥꯠꯄꯗ ꯅꯣꯏ ꯀꯩꯁꯨ ꯇꯧ ꯉꯝꯃꯣꯏ ꯀꯅꯥꯝ ꯀꯩꯁꯨ ꯉꯝꯃꯣꯏ ꯅꯣꯏ ꯅꯥꯒꯥꯒꯤ ꯃꯤ 3ꯇꯤ ꯂꯥꯏꯔꯦ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯃꯩꯇꯩ 30 ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯇꯕꯩ ꯋꯥꯅꯤ ꯁꯤꯁꯨ ꯀꯩꯒꯨꯝꯕ ꯐꯤꯕꯝꯗ ꯅꯣꯏ ꯅꯔꯥꯏꯕꯛ ꯐꯗꯅ ꯅꯥꯒꯥ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ 30 ꯐꯥꯖꯤꯜꯂ ꯊꯝꯈꯤꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯐꯪꯖꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯐꯪꯉꯣꯏ ꯃꯩꯇꯩ 30 ꯐꯪꯗꯦꯕꯅꯤ ꯅꯣꯏꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯩꯇꯩ 33 ꯍꯧꯖꯤꯛꯐꯥꯎ ꯑꯁꯤꯕ ꯐꯪꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯇꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ ꯅꯣꯏ ꯈꯥꯡ ꯂꯥꯛ ꯉꯝꯃꯣꯏꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯗꯤꯀꯣ ꯃꯁꯤꯁꯤꯅ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦꯀꯣ ꯑꯩ ꯍꯥꯏꯁꯦ ꯌꯥꯝ ꯍꯦꯟꯅ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗ ꯃꯣꯏꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯈ꯭ꯔꯦ ꯀꯨꯀꯤꯖꯣꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯈ꯭ꯔꯦ ꯃꯔꯥꯟ ꯌꯥꯖꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠ ꯅꯠꯇꯦ ꯈꯔ ꯑꯃꯅꯁꯨ ꯑꯃꯨꯛ ꯑꯗꯨ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤꯅꯤ ꯃꯣꯏ ꯍꯥꯏꯔꯦꯗꯅ ꯃꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯄꯥꯔꯁꯟ ꯑꯃꯨꯛ ꯁꯦꯡꯗꯣꯛꯑꯒ ꯆꯦꯡꯁꯤꯟꯒ ꯇꯧꯔꯒ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯇꯨꯗꯤ ꯃꯌꯥꯝ ꯃꯥꯂꯦꯝꯒꯤ ꯃꯌꯥꯝꯅ ꯗꯛ ꯂꯥꯎ ꯊꯥꯗꯣꯛꯑꯝꯕꯅꯦꯕ ꯊꯥꯗꯣꯛꯑꯝꯃꯒ ꯊꯝꯃꯝꯃꯒ ꯑꯗꯨꯗꯤ ꯈꯣꯟꯊꯥꯡ ꯌꯦꯡ ꯆꯠꯈ꯭ꯔꯦ ꯏꯀꯣ ꯆꯠꯈ꯭ꯔꯦꯗꯅꯀꯣ ꯃꯊꯪ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯅꯤꯗ ꯃꯣꯏꯒꯤ ꯇꯦꯛꯇꯤꯛꯁꯦ ꯑꯗꯨꯗꯨꯅ ꯇꯁꯦꯡꯅ ꯃꯗꯨ ꯃꯄꯨꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨꯀꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯥꯛ ꯌꯦꯠ ꯐꯤꯕꯝ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯨꯊꯃꯣꯏ ꯁꯦꯡꯕ ꯑꯦꯄꯣꯂꯣꯖꯤ ꯅꯠꯇꯦ ꯑꯦꯄꯣꯂꯣꯖꯤꯁꯨ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯕ ꯑꯦꯄꯣꯂꯣꯖꯤ ꯅꯠꯇꯦ ꯑꯦꯄꯣꯂꯣꯖꯤꯒꯤ ꯃꯤꯡꯗ ꯃꯣꯏꯅ ꯑꯅꯤꯁꯤꯒꯤ ꯖꯁꯇꯤꯐꯥꯏ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯣꯏꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅꯕ ꯍꯥꯏꯕꯅꯦ ꯃꯣꯏꯅ ꯌꯥꯝ ꯑꯃ ꯍꯥꯏꯔꯤꯑꯕ ꯑꯥꯔ ꯋꯤ ꯋꯤꯀꯦꯠ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯕꯅꯦ ꯃꯣꯏ ꯖꯤꯌꯥꯔꯃꯦꯟꯗꯅ ꯑꯥꯔ ꯋꯤ ꯋꯤꯀꯦꯠꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕꯅꯦ ꯐꯠꯇꯕ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯥꯔ ꯗꯦ ꯕꯦꯇꯔ ꯗꯦꯟ ꯑꯁ ꯀ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯥꯔ ꯗꯦ ꯕꯦꯇꯔ ꯗꯦꯟ ꯑꯁꯗꯤ ꯅꯥꯒꯥꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯅꯦꯕ ꯑꯥꯔ ꯋꯤ ꯋꯤꯀꯦꯠ ꯍꯥꯏꯁꯤꯅ ꯀꯨꯀꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯥꯡꯗ꯭ꯔꯕ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯑꯥꯔ ꯋꯤ ꯋꯤꯀꯦꯠ ꯍꯥꯏꯕꯁꯦ ꯋꯤ ꯑꯥꯔ ꯑꯦꯛꯁꯦꯞꯁꯅꯦꯜꯂꯤ ꯒꯨꯗ ꯍꯥꯏꯕꯅꯦꯕ ꯇꯣ ꯑꯗꯨꯗꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯉꯁꯥꯏ ꯃꯥꯁꯤ ꯑꯦꯄꯣꯂꯣꯖꯤꯔꯕ ꯑꯥꯔ ꯋꯤ ꯋꯤꯀꯦꯠ ꯍꯥꯏꯁꯤꯗꯤ ꯑꯊꯣꯟ ꯅꯥꯀꯜ ꯑꯃꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯒꯤ ꯊꯤꯝꯁꯦ ꯑꯥꯔ ꯋꯤ ꯋꯤꯀꯦꯠ ꯍꯥꯏꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯋꯤ ꯑꯥꯔ ꯑꯦꯛꯁꯦꯞꯁꯅꯦꯜꯂꯤ ꯒꯨꯗ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅꯦꯕ ꯑꯗꯒꯤ ꯑꯥꯔ ꯗꯦ ꯕꯦꯇꯔ ꯗꯦꯟ ꯑꯁ ꯍꯥꯏꯔꯦꯕ ꯑꯥꯔ ꯗꯦꯗꯤ ꯅꯥꯒꯥꯁꯤꯡꯗꯣ ꯗꯦꯗꯣ ꯅꯥꯒꯥꯅꯤꯀꯣ ꯑꯗꯨ ꯃꯣꯏꯅ ꯕꯦꯇꯔ ꯗꯦꯟ ꯑꯁ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤꯗꯤ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯃꯣꯏꯅ ꯍꯥꯏꯅꯦꯕ
ꯑꯗꯨ ꯇꯥꯔꯗꯤ ꯃꯣꯏꯅ ꯍꯪꯒꯠꯂꯤ ꯇꯔꯨꯛꯀ ꯇꯔꯥꯃꯔꯤ ꯇꯔꯨꯛ ꯍꯥꯠꯄꯅ ꯐꯠꯇꯦ ꯍꯥꯏꯒꯤ ꯇꯔꯥꯃꯔꯤ ꯍꯥꯠꯄ ꯐꯕ꯭ꯔꯥ ꯍꯥꯏꯖꯅꯒ ꯁꯣꯝꯗ ꯃꯌꯥꯝ ꯕꯦꯂꯦꯟꯁ ꯄꯨꯂꯛꯑꯒ ꯃꯣꯏꯒꯤ ꯄꯣꯠꯇꯣ ꯖꯁꯇꯤꯐꯥꯏ ꯇꯧꯅꯕ ꯍꯣꯠꯅꯕꯅꯦ ꯑꯗꯨꯅ ꯃꯣꯏ ꯑꯦꯄꯣꯂꯣꯖꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯔꯥꯎꯟꯒꯤ ꯁꯨꯃꯥꯏꯅ